video si loiba phawba yengdragadi mayam gyan tararoi angang yauba yaroi haibagi report adu nucha Yaodabi nupi amagi thamoida kari phawramgani haibagi matangda mayam punamakku khurumjari mayam ngasisu anauba video amaga purduna lakjare mayam ngasigi video sidi nupi ebi gi punsida macha yaudaba kanagumba leiba taragadi makhogi thamoida kari phawramgani haibagi matangi video ni mayam ngasigi video sidi request video ni ngasidagi aihakna tha anigi mamangda video ama semjakibani nupi oibagi thamoi sokpa matang haiba video ama aihakna screenshot ta su thon jaramge aduda Anjali Nithauja kaubi inau nupi amana comment idakhi iche macha Yaodabi nupi amagi thamoida kari phawramgani haibagi matangda video sebiro haiba comment ama idakhi aihakna hoi soidana semjarake haiba aihaksu hanjakibani adu ai thanigi mamangi video ni adu aihak video December ngamkhidri matamna khudong kaya chadaba matangna matamna oibagi maramna aduna ngasigi video sidi Anjaligi damakta amasung malemda leibiriba ichilinau kaya ibuk thoktagi icha pokpa ngamjadaba laibak thibadagi ngamjadaba oikhidaba singi damakta ihakna ngasigi video semjabani mapu magi famda ihakna hanna Thaunijari makhoigi wakhal makhoigi asa amasung makhoigi ningjabadu thongwa ojarasanu haina ihakna malem mapugi mafamda thaunijari mayam video si ihakna haujadringaida mayamna video si like amutang tawbiramu aduga nawna thengnabiba kanagumba yaubiragadi subscribe machamtangsu aduga bell icon machamtangsu nambiramu haijage ngasigi video sida ihakna wari ama mayang mafamda share tawjage wari asi macha yaudaba nupi amagi wari ni nupi asi mahakna doctor magi mayum makai palo matungda masagi hakchangi problem ama leibadagi mase angang yaude angang yaudabasi karigino aina mahakna matai manau chatlaga doctor jinghaloba matamda Maki hakchangda angang pokpagi oiba karigumba part ama haiba tare karigumba mari ama soi haibagi adugumba report ama thengnaki aduda madugi report aduda nupi adu magna adugi matik report adu paraga mitludagi pirang sintharaga ahing kaya ahing kaya kaplo matungda mahakna decision ama lauki madudi karino haibada mahakna khale aigi nupase amasung ehaki inemiku gi aigi nupasi gi sagai na teisida macha yauba ngamjadrabi macha popa ngamdrabi aihakna makhoigi punsi simadi manghalaroi haiba khallaga mahakna khale ai ipamda chatlaga leirage haina mahakna haibagumna mahakna magi nupada amasung magi manem maku da su haijare aihak ipamda leirage ai sugumba aina maramda punsi se aihak mahan base pamjadre haina mare mapuna kaya thinge ibema tawganu chakhinu hairaba matungdasu mahakna yumda chatlage mapamna chatlage haiba si mana chapjungna lepe aduga mapamda thinbirure maki nupana su yam haibani chakhinu haina madudagi di matam sangna mapamda leyaklaba matungdadi kari tawrike haibabu nupi asigi mama mapana phawba nupi asi thawoidaba hogalae haibadi icha nupi se samaj ke mamangda sumaina macha masu pokpa ngamdraba pokpa yadraba sugumba awada pa leiraba icha asi mapamda amuk taraga leibasi samaj ke mamangda ikhoise maithire da ko haiba makhoina khallaga macha nupi asibu tathi tawoina haibadi thawoidana tawbagi thawongsi macha nupi sina uba phangi madudagi mana mitludagi pirangse hena sinthai wakhal kaya nungaite aibu nungsina thambiramba aigi nupadu soidana tholong thoga la aigi nem kuna so aibu chakhinu aina haibani makhoina su toina phone tawre ibema halo aina adubu aina hankhide
ꯃꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯜꯂꯦ ꯑꯩ ꯐꯔꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯅꯦꯝꯃꯀꯨꯒꯤ ꯌꯨꯝꯗ ꯍꯟꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯅꯦꯝꯕꯣꯛꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯏꯕꯦꯝꯃ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ 이마나 나nem나 kaisi warauba leite angang yauba yaudaba haibasidi mapugi thausinni maru oibadi aina nangbu nungsiribasini nangi nupana nangbu nungsiribasini nangbu ekhoina nungsiraga yumsigi mau oina purakhibani aduna angang poktabasina maru oide nang karimta wakhal hanthaganu angang di karino khoina anat ashram amadagi puraga yoga sujai haina haibasida nupi asi mahaki thamoi khara ontholaga mase yam chumme aise agi nupaga ai inemukugi manakta hanbana pharadra haibagi wakhalon ma khallaga adumai tawraga magi nupa amasung mamnembukna mabu lauba lae adugi masu adumai tawraga mase magi nupa mayumda hale nupa mayumda halaklagadi kana tawre ma ashram amada chatlaga yamna nuksiba nupi macha ama puraga laaga yoe angang adu hojik chawre masak matau phajare yamna nuksina yoe adumai tawraga mase nungaina panna chare aduna ngasi angang do chawre aduna wakhal da khoina khangadabadi nupi sigi wari sida khoina phanglibasi karino haibasidi ngasai wari sida icha haiba icha sidi khoina pok charagata icha oide yoagasu icha oy nuksina mabu mi ohanbiba mabu nuksibiba mabu yamna phajana mabu senbiba mabu yokbiba sibu hena sina hena maru oy pokpa khaktana su maru oide poktraga pokpa kaya nasu kaya mi ohanba ngamdaba yawi poktabana su mi ohanba mayam ama lei aduna wakhal khoina hanthaba haunade angang amata natana ani yokpa phauda ai hakti mit wangda thengnare yam nuksina yam phajana mi ohanbiba mabu nuksirana nuksina yokbiba angang singdubu mitta thengnare aduna khoina wakhal hanthaba jade angang pokte haibagi matang asida khoina wakhal se hantharoidabani anjali thawjagi mafamda ehangna haijaningbadi wakhal khoina hanthadabida khoi nupi khoigi punsi natabida khoi taibong pangi khoigi punsi sida awatpa amamam mi khudimakta awatpa kaya thambi aduga wataba kaya su thambi maram amada nungairabasu maram amada nungaitaba kaya su lei aduna aina tawribasina khwaidagi hena nungaitaba mani haina khallaga leiragadi punsi ase khoina mangthana jangsinba ngamoi aduna khoina ma poktaba asina maru oina khandabida khoina haji maru oribase aigumba kaya su leiribani ko haibagi wakhalje khallaga aduga mayam mafamda leibiriba angang poktaba natraga yaubidaba kaya leiragasu angang yogasu adum icha oi hairaga haibagi wakhalolasi khoi punumakta chenminasi aduga mapu mana sinbiribani karigumba ma phanghandaba aise mapuna soidana nakalamadadi phanghanbadi oiramgani haiba sigi khoi thajabase khoina mayam pono thambinasi aduna ngasai nupi adu gi warido mase hoji macha nupi do pokchare aduga pokpalo ngasai nupi do yoe angang nupi macha do joga matungdadi mase kaidorige haibabu video si loiba phawba yengdragadi mayam gyan tararoi akon badadi doctor jengkhaloba matamdadi nongma khoina nupa sigi hakchang nuairaktaba matamda doctor jengkhaloba matamdadi nahangi khoigi report to angang yauba yaroi haibagi report adu nupi dugi oiramdre nupa dugi report oiler leiramme nupa adu angang macha pokpagi shakti leitaba adugumba haibadi mangonda karigumba awatpa leiba nupa ama oiraga leiramme aduna nupi dugi asoibado oiramdre aduna asoibasi nupi ma hakta su oiramba jai nupa
mahaktasu oiramba yai aduna maru oiribadi mate manau anigi nusi chanabaduni punsi nungshangbaduni nadaba yektabaduni maru oiribase aduna macha yaudri haina nupi adubu miraiba phatte aduga nupadugi asoiba oire hanasu nupadubu miraiba honade maru oiribadi khoina icha nusi pamlabadi ichadi mina pokko oiragasu khoina kanagumdagi khoina macha angang adu lawraga yoga punsi nungsangna nungai yaifana harau tayamna leinaba honaba sina hena maru oyena haijage aduga haijaraga ngasigi video sidi matang asida tension jarage mayam aduga lochilakpada malem imabu khuramjari aduga palem panthoi pabu khuramjari haraga ngasigi video sidi matang asida lochenjarage aduga yaifare haraga ngasigi video sidi lochenjarage mayam khuramjari